Mirelgi Mingsel YouTube channel asigi maikaidagi Bikash singning thaujamna mayambui koknona taram noksari Mayangi mafamda kudol tamjanabagidamak ngasi Japanese horror story da base tawwa wari masa makhak pudun laksari car accident amada masasi hibinupi yamana laman khumkhibagi wari hausik mayam punna amuk taminarasi Nomagi nungthilamani aisu aigi garage adu siangningi matamni Matam masidi engine na yamna kanang ngangkhibagi makhola makhak aina tai karama yamna thuna thaugsiraki aikhoi yum thangnaba romda khudaktani tayarna gri launa sitpagi makhola masu aina takhiba aisu senthoklaga yenglori sorok aduda haugzikti aina uri accident ama thokle haibado yamna naha oiriba nipa masama karaduna thomliba Magi piklaba masado karadugi makhaduda taraga leiri khudakta aigi cell phone ado lauthokli aduga ambulance da call tawki ai sana uzari basi ai thajaba sungamjari gari dudagi driver adu thogli aduga magi gari ado kadaida asoi angam yawgi haidina yangselami sogliba nipa masa magi gari adugi makhade leiriba haksang adugi maramda thoina khalluba tawbi driver ado angakpani khudak asida nipiya makhak yamna kanna law khongduna kaplaga yummadugi mapalda senthораклami ta siengmari mahak adu accident thogliba nipa masadugi mamani driver adugi manakta sangsili masado paidana nii aduga karino nangna tawibasi karino nangna aigi sanu pare tawibasi karino mama adugi yamna langtaknana asawbaga loinana lawduda aigi sapu masi sithakibagum tawri Gari driver aduna haiphetang nupi adu inkri aduga mare yetna ba hauruklami nipi aduga masi ai iralo ha nipa masa sin ai gari mamangda songsilaklibani ni yengo to mana ai gari da tawribasi yengo nang masi nang na selfie ga dabani ngonda gari ase nang na semga dabani mama adu kappaga yamna kana lawri ai na hairibasi ni nang ai na sap tawribasi ni nang ai na kaidonungda ngakpiba ngamloi ngai haki matung khudakte ambulance adasu yausilaklami adu makhoina nipa masadugi kari mata tawba ngamkhiri nipa masadu masadu ado maksiraga leiramdi police mafam asidi yausilaklami accident asigi maramda police singaduna yangsen question ba kaya amasu tawrami accident asigi daitasi kanana pugadabano haidana su khalami adubu witness oibe yaba saki sabona mata leiramdi maram asina police singasina su nipa masaduna gari mamangda songsilakpadagi Thokhiba ni haidana yarami driver adugi mathakta crime case amatasu search tawkhiri mahak free oina thadokhirami numit kharanigi matungni gari driver aduna sikhrabani pa masadugi mamada billa makhak tharaklami billa sida hairiba siatai gari sunati mahaki gari sokhiba yakhidabado siamnabagi damak selgi damak tharakhiba billni kargi mamang thangba sarum adu ikokupli adugi headlight adusu kaire haidana hairami adu mahangna yakhiri billadu piba ngamloi haidana driver aduna nupi asibu kota pukatki mamai thangdedi nupi asi awabagi mathakta awaba amasu tari case adu mahangna maithiri mahangna hausik tawguduribasi sokhiba gari adu semjinabagi damakta sel thiba tarami tha kharagi matung accident adu thokhraba matung gari driver adu mayumda halaklami tabuk mafamdagi mahangna halagliba siatai gari nati mahaki nupi ado mafam khangdana mangkhri haiduna thiribani mahangna police tasu report tawki adu makhoina thiba yaba thirabasu nupi ado gari mate likhul phawba phangba ngamkhiri mahaki nupi ado kadai waida manglibano men man taramdi numit kharani gi amung matung nipa adugi masani khak leibadusu mangkhri haiduna paula ami mahaki masani ado school dagi satkibadagi mayum da halakhidabani mayum yawrakhidabani kadai waida karamba lambi da lairibano kadai da satkhibano haibado kanama da khanglamdi angakpagi thodokni thoklibasi hapta kharagi matungda angang amagi asiba haksang ama phatta haudi langthokpam dustbin ama da lairi hayana pau phanglami crime asigi matang da investigate tawriba detective singaduna mamai thangdadi khanglaklami matam kharagi mamangda garina nipa masa ma thomlaga hathya haibado thodok asida makhoina asuki matik singnarami matam asida
leikhidraba nipa macha adugi mama aduda police singna wahang kaya su hangki ainggi matung inna si amasu lakhi makhoi yum asida singnaba ama leirabanina thi humba sethanabagidamakta hairuklami mamai thangdari police singna duna phangkibado akibagi masakni yum adugi mayai ka aduda leikhidraba nipa macha adugi mama aduna table lama khak sallaga thalami table ladu yamna fasina leiting tawrami leikhidraba nipa macha adugi picture amasu table ladugi mathakta khillaga thamni nipa macha adugi mamangduna yengmada yenghaidraba e nai ngakta ngairaba driver adugi mangkhiba nipi amari macha singi akak makok ado khillaga thamliba leikhidraba nipa macha adugi mama ado police na pharaga wahang kaya su hangami mahang masana marala dusu yazaki maramni mahangna tawribasi masabu garina thomaga hatkhibagidamak laman khumani haidana haijrami mahakna su driver asibu otpa pami haidana hairuklami mahakna driver adugi nupi adugi masillado phosen khibani haidana tammi garigi phosilibanu haidana hangbada lau khongi yamna makhol thu I haidana phosen mani haidana su hairami driver adugi nupi adubu mahakna phara matung mahaki mamang maktada masani adu sum hatkibani masani adu hek hatpaga mahak su mangak asi kaklaga hatkibani haidana tamlami mahang siraba nupi yadubu mamit phosilibadu karigino haidana hangbada mahaki mamit aduna munne yengrakpado pamdabadagi phosin kibani haidana su hairamni leikhidraba nipa macha adugi mama ado kiningai oiraba tamthiningai oiraba thodok singa sidagi sibagi serak su pikhri mahak thauri yalaga hatkri tawriba thokliba pumbasi car accident adudagi loinamak thuklakhiba ngaktani